ꯃꯅꯤꯅ ꯌꯦꯡꯂꯝꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯒꯤ ꯉꯛꯁꯝ ꯑꯗꯨ ꯀꯟꯅ ꯃꯦꯜꯂꯛꯏ꯫ ꯃꯅꯤ ꯁꯣꯔ ꯑꯗꯨ ꯐꯨꯡꯒꯠꯂꯛꯏ꯫ ꯏꯛ ꯏꯛ ꯍꯥꯏꯅ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇꯦ, ꯃꯈꯣꯡ ꯑꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯅꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯕ ꯅꯠꯇꯦ, ꯑꯗꯨꯃꯛ ꯎꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯂꯩꯍꯥꯎ ꯀꯔꯤꯒꯨꯝꯕ ꯃꯈꯣꯟ ꯈꯔ ꯇꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯅꯤꯅ ꯇꯧꯔꯝꯃꯤꯕ ꯑꯗꯨ ꯎꯔꯦ꯫ ꯂꯩꯍꯥꯎ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯅꯤꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯀꯧꯖꯔꯛꯏ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯁꯦ ꯀꯩꯗꯧꯕꯤꯔꯒꯦ? ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯕꯤꯌꯨꯁꯦ꯫ ꯑꯁꯨꯝꯅ ꯃꯅꯤꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯀꯧꯖꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯅꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ꯫ ꯁꯣꯔ ꯑꯗꯨꯁꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ, ꯃꯁꯥ ꯑꯗꯨꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ꯫ ꯂꯩꯍꯥꯎꯒꯤ ꯏꯜꯂꯤꯕ ꯏꯅꯐꯤ ꯑꯗꯨꯅ ꯃꯅꯤꯒꯤ ꯍꯨꯃꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯇꯩꯊꯣꯛꯂꯒ "ꯋꯥꯈꯜ ꯇꯥꯕꯤꯔꯕ꯭ꯔꯣ ꯃꯈꯣꯏ ꯄꯥꯕꯨꯡ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯅꯤ ꯑꯉꯛꯄ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯍꯥꯎꯗ ꯌꯦꯡꯗꯨꯅ "ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ?" ꯂꯩꯍꯥꯎꯅ "ꯃꯪꯂꯥꯛꯅꯒꯦ ꯇꯧꯕ ꯃꯥꯜꯂꯦ ꯃꯈꯣꯏ ꯄꯥꯕꯨꯡ, ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯨ, ꯑꯩ ꯏꯁꯤꯡ ꯈꯔ ꯂꯧꯖꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯐꯤꯜꯇꯔ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯌꯥꯕ ꯆꯪꯈ꯭ꯔꯦ꯫ ꯃꯅꯤꯅ "ꯀꯔꯤ ꯃꯪꯂꯥꯛꯅꯒꯦ ꯇꯧꯔꯤꯕ ꯑꯩꯕꯣ? ꯑꯩ ꯃꯥꯏꯕ ꯑꯃ ꯌꯥꯝ ꯊꯨꯅ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯌꯦꯠ ꯑꯄꯟ ꯀꯌꯥꯁꯨ ꯂꯥꯛꯂꯤ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯅꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯏ꯫ ꯂꯩꯍꯥꯎꯁꯨ ꯀꯨꯏꯗꯦ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯪꯂꯛꯂꯒ ꯃꯅꯤꯗ ꯄꯤꯔꯛꯏ꯫ ꯂꯣꯏꯔꯗꯨꯅ ꯃꯅꯤ ꯒ꯭ꯂꯥꯁ ꯑꯗꯨ ꯂꯩꯍꯥꯎꯗ ꯑꯃꯨꯛ ꯄꯤꯔꯛꯏ꯫ ꯂꯩꯍꯥꯎꯅ "ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯩꯁꯨ ꯇꯧꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯦ ꯇꯣꯏꯁꯤꯜꯂꯛꯑꯦ꯫ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯀꯩꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯁꯦ." ꯃꯅꯤ ꯂꯩꯍꯥꯎꯅ ꯃꯥꯏꯕ ꯇꯥꯟꯅꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯏꯉꯛ ꯉꯛꯅ ꯂꯩꯍꯥꯎꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯑꯔꯣꯜ ꯑꯊꯨꯞ ꯀꯩꯀꯥ ꯄꯨꯝꯅꯃꯛ ꯂꯩꯍꯥꯎꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯛꯏ꯫ ꯃꯅꯤꯅ "ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯍꯣꯏ, ꯑꯩ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯅꯕ ꯇꯧꯒꯦ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ." ꯍꯥꯏꯔꯝꯃꯒ ꯃꯅꯤ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯗꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯅꯤꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯄ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏ ꯇꯤꯟ ꯊꯥꯖꯕꯤ, ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯌꯥꯎꯖꯕꯤ ꯂꯩꯍꯥꯎꯅꯤ꯫ ꯍꯥꯊꯨ ꯍꯥꯊꯨ ꯍꯧꯒꯠꯇꯨꯅ ꯂꯩꯍꯥꯎ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨꯕꯨ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯅꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯂꯩꯍꯥꯎ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯑꯣꯛꯊꯣꯛꯄꯤꯒꯦ ꯇꯧꯕꯒ ꯃꯅꯤ ꯃꯈꯨꯠꯅ ꯑꯃꯅ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯃꯈꯨꯠꯅ ꯑꯃꯅ "ꯄꯨꯊꯣꯛꯈ꯭ꯔꯣ" ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯂꯩꯍꯥꯎ ꯎꯄꯥꯏ ꯂꯩꯇꯦ, ꯃꯅꯤꯅ "ꯄꯨꯊꯣꯛꯈ꯭ꯔꯣ" ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯍꯥꯎꯁꯨ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯍꯥꯎ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯊꯥꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯁꯤꯟꯕ ꯊꯨꯡꯅ ꯑꯣꯛꯊꯣꯛꯂꯒ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨꯕꯨ ꯊꯝꯖꯩ꯫ ꯃꯅꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯒ ꯑꯃꯨꯛ ꯈꯨꯖꯨ ꯂꯩꯈꯥꯝ ꯃꯅꯝ ꯑꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨꯕꯨ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯃꯨꯊꯠꯈꯤ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯣꯅꯤꯀꯥ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯣꯅꯤꯀꯥ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯊꯦꯠꯂꯤꯕ ꯋꯥꯜ ꯀ꯭ꯂꯣꯛ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯄꯨꯡ 4:30 ꯍꯦꯜꯂꯝꯂꯦ꯫ ꯃꯣꯅꯤꯀꯥ ꯌꯥꯝꯅ ꯊꯨꯅꯃꯛ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯂꯒ ꯏꯔꯨꯖꯈ꯭ꯔꯦ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯒꯦ ꯍꯥꯏꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯣꯅꯤꯀꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯣꯅꯤꯀꯥ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗꯗꯤ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯕꯒ ꯁꯣꯟꯊꯥꯡꯅꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯣꯅꯤꯀꯥ ꯃꯁꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯊꯥꯅꯤꯜꯒꯤ ꯀꯥꯅꯤ ꯍꯥꯏꯅ ꯊꯝꯂꯤꯕ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯂꯛꯄꯗꯨꯗꯗꯤ ꯃꯣꯅꯤꯀꯥ ꯑꯀꯤꯕꯁꯨ ꯄꯣꯛꯏ꯫
ꯑꯃꯨꯛꯁꯨ ꯃꯣꯅꯤꯀꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯅꯤꯡꯉꯤ꯫ ꯇꯞꯅ ꯇꯞꯅ ꯊꯥꯅꯦꯜꯒꯤ ꯀꯥ ꯂꯩꯔꯤꯕ ꯑꯗꯣꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯣꯅꯤꯀꯥꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯣꯅꯤꯀꯥ ꯊꯥꯅꯦꯜꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯗ ꯆꯞ ꯂꯦꯞꯇꯨꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯁꯤꯔꯥ ꯍꯥꯡꯉꯣꯏꯁꯤꯔꯥ ꯈꯟꯖꯩ꯫ ꯑꯁꯨꯝꯅ ꯃꯣꯅꯤꯀꯥꯅ ꯈꯜꯂꯤꯉꯩ ꯀꯞꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯣꯅꯤꯀꯥ ꯆꯤꯡꯅꯕ ꯈꯪꯅꯤꯡꯕꯅ ꯃꯁꯥ ꯑꯗꯨ ꯂꯥꯡꯇꯛꯅꯔꯗꯨꯅ ꯊꯥꯅꯦꯜꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯛ ꯍꯦꯛ ꯍꯥꯡꯒꯦ ꯇꯧꯕꯒ ꯃꯣꯅꯤꯀꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯈ꯭ꯋꯥꯡꯗ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯏꯃꯥ! ꯑꯁꯨꯝꯅ ꯃꯣꯅꯤꯀꯥ ꯈꯪꯂꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯄꯥꯔꯤ ꯃꯃꯤꯠ ꯑꯗꯨ ꯈꯔ ꯈꯨꯖꯤꯜꯂꯒ "ꯑꯁ, ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯈꯪꯕ?" ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯅꯤꯀꯥ ꯄꯥꯔꯤ ꯑꯣꯏꯔꯝꯕꯗꯨꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯏ꯫ ꯑꯗꯨꯒ "ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ? ꯍꯣꯏꯅꯤ ꯃꯥꯏꯅꯦꯁꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯃꯤꯍꯨꯜꯀꯥꯁꯦ ꯑꯥ ꯌꯧꯒ꯭ꯔꯦꯃꯤ." ꯄꯥꯔꯤ ꯃꯣꯅꯤꯀꯥꯒꯤ ꯉꯛꯁꯝ ꯑꯗꯨꯗ ꯈꯗꯥꯡ ꯊꯝꯂꯒ "ꯊꯥꯅꯦꯜꯒꯤ ꯀꯥ ꯊꯣꯡ ꯍꯥꯡꯒꯦ ꯇꯧꯔꯝꯃꯤꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯃꯣꯅꯤꯀꯥꯅ "ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯃꯅꯨꯡꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ, ꯑꯗꯨꯗ ꯀꯩꯀꯩ ꯂꯩꯒꯦꯅ ꯌꯦꯡꯒꯦ ꯇꯧꯔꯝꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯔꯤꯅ "ꯑꯁ ꯌꯥꯔꯦ, ꯍꯌꯦꯡ ꯂꯥꯛꯑꯒꯅꯦ ꯌꯦꯡꯂꯁꯤ, ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯂꯥꯛꯑꯣꯕ." ꯃꯣꯅꯤꯀꯥꯅ "ꯌꯥꯔꯣꯏꯌꯦ ꯗꯗꯥ, ꯕꯦꯝꯃ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗꯅꯦ ꯑꯉꯥꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯁꯦ ꯁꯦꯝꯃꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯀꯣꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯇꯧꯖꯩ꯫ ꯄꯥꯔꯤꯅ "ꯕꯦꯝꯃ ꯇꯨꯝꯍꯧꯔꯤꯕꯅꯤ, ꯂꯥꯛꯑꯣ, ꯆꯥꯛꯈꯨꯝꯗ ꯋꯥꯔꯤ ꯁꯥꯔꯨꯁꯦꯕ, ꯂꯥꯛꯑꯣꯕ." ꯃꯣꯅꯤꯀꯥꯅ "ꯏꯔꯨꯖꯗꯅ ꯆꯥꯛꯈꯨꯝ ꯆꯪꯗꯣꯏꯕ? ꯆꯠꯂꯣ, ꯑꯉꯥꯡꯗꯣ ꯍꯧꯒꯠꯂꯛꯑꯅꯤꯕ, ꯁꯦ ꯊꯥꯗꯣꯛꯑꯣ, ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏ ꯎꯔꯒꯗꯤ ꯐꯖꯗꯦꯕ." ꯄꯥꯔꯤꯅ "ꯊꯥꯗꯣꯛꯑꯣꯏ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈꯤꯗꯧꯕ, ꯅꯣꯡꯃꯇ ꯐꯖꯅꯅꯦ ꯌꯦꯡꯕꯁꯨ ꯐꯪꯖꯗꯦ, ꯋꯥꯔꯤ ꯁꯥꯕꯁꯨ ꯐꯪꯖꯗꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯅꯪ ꯄꯨꯔꯁꯤꯔ ꯈꯪꯗꯦ." ꯃꯣꯅꯤꯀꯥꯅ "ꯇꯥꯅꯤꯡꯗꯦꯍꯦ, ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩ ꯄꯨꯅꯤ ꯀꯥꯏꯅ ꯀꯥꯔꯟ ꯉꯥꯡꯅꯨꯀꯣ, ꯑꯉꯥꯡ ꯍꯧꯒꯠꯂꯛꯄꯅ ꯍꯥꯜꯂꯅꯦꯕ, ꯁꯦ ꯊꯥꯗꯣꯛꯑꯣ." ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯀꯣꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯄꯥꯔꯤꯁꯨ ꯀꯣꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯇꯦ, ꯍꯦꯟꯅ ꯗꯨꯝ ꯀꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ "ꯊꯥꯗꯣꯛꯑꯣꯏ, ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ, ꯆꯧꯈꯥꯏꯔꯒꯅꯦ ꯍꯥꯠꯂꯗꯕꯅꯤ." ꯃꯣꯅꯤꯀꯥꯅ "ꯑꯁ ꯗꯗꯥ, ꯊꯥꯗꯣꯛ..." ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ "ꯄꯄꯥ, ꯀꯩꯒꯤ ꯃꯃꯥ ꯍꯥꯠꯇꯣꯏꯅꯣ? ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ, ꯃꯃꯥ ꯍꯥꯠꯂꯗꯤ ꯑꯩ ꯀꯞꯂꯅꯤꯀꯣ." ꯑꯁꯨꯝꯅ ꯃꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯍꯥꯏꯔꯛꯏ꯫ ꯃꯣꯅꯤꯀꯥꯒ ꯄꯥꯔꯤꯒꯁꯨ ꯃꯃꯥꯏ ꯂꯩꯇꯨꯞꯇꯨꯅ ꯌꯦꯡꯂꯛꯄꯗ ꯅꯤꯡꯊꯣꯏ ꯏꯁꯇ꯭ꯌꯥꯔꯒꯤ ꯑꯔꯣꯏꯕ ꯊꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏ ꯅꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ "ꯕꯦꯝꯃ, ꯅꯪ ꯀꯩꯒꯤ ꯍꯧꯒꯠꯂꯛꯏꯅꯣ? ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯁꯨ ꯌꯥꯗ꯭ꯔꯣ?" ꯅꯤꯡꯊꯣꯏ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯃꯆꯤꯟꯗ ꯊꯝꯃꯒ ꯍꯛꯀꯥꯝ ꯂꯥꯎꯅ ꯆꯜꯂꯒ "ꯍꯧꯖꯤꯛꯁꯦ ꯃꯣꯔꯅꯤꯡ ꯑꯣꯏꯔꯕꯅꯤ, ꯑꯩ ꯑꯃꯨꯛ ꯇꯨꯝꯃꯨꯔꯗꯤ ꯑꯣꯜ ꯐꯣꯔ ꯑꯣꯜ ꯑꯣꯜꯂꯣ ꯍꯥꯏꯔꯣ ꯄꯄꯥ?" ꯃꯣꯅꯤꯀꯥ ꯅꯣꯛꯂꯗꯨꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯄꯪꯈꯠꯂꯤ꯫ ꯑꯗꯨꯒ "ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ, ꯍꯧꯖꯤꯛ ꯃꯣꯔꯅꯤꯡ ꯑꯁꯤꯗ ꯇꯨꯝꯃꯨꯔꯗꯤꯅꯦ ꯑꯣꯜ ꯐꯣꯔ ꯑꯣꯜ ꯑꯣꯟꯗꯣꯏꯕ, ꯄꯄꯥꯁꯦ ꯀꯩꯝ ꯈꯪꯖꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯅꯣꯛꯂꯗꯨꯅ ꯃꯆꯥꯒꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯄꯥꯔꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯣꯏꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯆꯪꯁꯤꯜꯂꯛꯄꯒ ꯅꯤꯡꯊꯣꯏꯒꯤ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯄꯥꯔꯤꯒꯤ ꯃꯃꯥꯏ ꯑꯗꯨ ꯏꯟꯊꯣꯔꯛꯂꯒ "ꯇꯜꯂꯤ ꯇꯜꯂꯤ, ꯄꯄꯥꯗꯤ ꯕ꯭ꯔꯁꯁꯨ ꯇꯧꯔꯝꯈꯤꯔꯣꯏ, ꯄꯞꯄꯤꯒ ꯇꯧꯕꯤꯅꯨ, ꯃꯅꯝ ꯅꯝꯊꯤ, ꯍꯥꯟꯅ ꯕ꯭ꯔꯁ ꯇꯧꯔꯨꯔꯣ, ꯂꯣꯏꯔꯒ ꯀꯣꯟꯅ ꯄꯞꯄꯤ ꯇꯧꯕꯤꯌꯣꯕ." ꯃꯣꯅꯤꯀꯥ ꯅꯤꯡꯊꯣꯏꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯄꯥꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ, "ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯆꯥꯗ ꯌꯦꯡꯂꯝꯃꯒ ꯄꯥꯔꯤ ꯋꯥꯁꯔꯨꯝ ꯆꯪꯈ꯭ꯔꯦ꯫ ꯃꯣꯅꯤꯀꯥ ꯅꯣꯛꯂꯗꯨꯅ ꯄꯥꯔꯤꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯖꯍꯧꯏ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯊꯣꯏꯗ ꯌꯦꯡꯂꯒ "ꯕꯦꯝꯃ, ꯄꯄꯥꯒꯅꯦ ꯕ꯭ꯔꯁ ꯇꯧꯊꯣꯛꯎꯔꯣ ꯀꯣ, ꯃꯃꯥ ꯏꯆꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯂꯣꯏꯔꯒꯅꯦ ꯍꯥꯏꯔꯛꯑꯒꯦ."
ꯅꯤꯡꯊꯣꯏꯁꯨ ꯍꯥꯏꯔꯕꯒ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯝꯃꯒ ꯆꯦꯟꯈꯤ꯫ ꯁꯣꯝꯗ ꯃꯂꯦꯝ, ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯃꯅꯤ ꯊꯕꯛ ꯃꯐꯝꯗ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯪꯂꯦꯝꯅ "ꯇꯥꯃꯅꯤ, ꯉꯔꯥꯡ ꯑꯩ ꯁꯤꯔꯨꯕꯗꯒꯤꯅꯦ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯅꯣꯏꯗꯤ ꯀꯩꯁꯨ ꯇꯧꯅꯗꯕ꯭ꯔꯥ?" ꯃꯪꯂꯦꯝꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯅꯤ ꯑꯃꯗꯤ ꯔꯣꯕꯤꯟꯗ꯭ꯔꯣ ꯏꯉꯛ-ꯉꯛꯅ ꯃꯪꯂꯦꯝꯗ ꯌꯦꯡꯂꯛꯏ꯫ ꯔꯣꯕꯤꯟꯗ꯭ꯔꯣꯅ "ꯀꯩꯗꯧꯔꯤꯅꯣ ꯏꯇꯥꯎ? ꯀꯩꯅꯣ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯂꯤꯅꯦꯕꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯃꯪꯂꯦꯝ ꯃꯉꯣꯟꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯏ꯫ ꯃꯂꯦꯝ ꯌꯨꯐꯨꯟ ꯉꯥꯎꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯪꯉꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯗꯨꯅ "ꯏꯃꯥ, ꯑꯩ ꯍꯜꯂꯛꯑꯦ" ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯔꯗꯨꯅ ꯏꯕꯦꯂꯩꯁꯨ ꯍꯧꯒꯠꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯏ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯕꯦꯂꯩ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ "ꯅꯪ ꯑꯃꯅꯦ, ꯅꯇꯨ ꯊꯤꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯅꯌꯨꯗꯨꯗ ꯊꯛꯇꯅ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯃꯥꯁꯦ ꯋꯥꯔꯦ, ꯏꯆꯥ ꯏꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯂꯛꯑꯦ." ꯃꯪꯂꯦꯝꯅ "ꯏꯃꯥ, ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ. ꯀꯩꯁꯨ ꯇꯧꯔꯣꯏ. ꯏꯃꯥꯒꯤ ꯅꯃꯧꯗꯣ ꯏꯃꯥꯅ ꯄꯥꯝꯕꯗꯨ ꯑꯩ ꯄꯨꯔꯛꯂꯒꯦ. ꯉꯥꯏꯍꯥꯛꯇ ꯂꯦꯞꯄꯤꯌꯨ ꯀꯩꯗꯧꯔꯒꯦ?" ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯏꯕꯦꯂꯩꯁꯨ ꯆꯥꯛ ꯑꯗꯨ ꯊꯥꯡꯗꯣꯛꯂꯒ ꯆꯪꯈ꯭ꯔꯦ꯫ ꯃꯪꯂꯦꯝ ꯉꯥꯡꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ꯫ "ꯅꯆꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯣ ꯏꯃꯥ? ꯏꯃꯥ ꯋꯥꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ. ꯏꯃꯥꯒꯤ ꯅꯈꯨꯠ ꯆꯥꯕ ꯅꯃꯧ ꯑꯃ ꯅꯆꯥꯁꯨ ꯊꯤꯔꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯊꯛꯏ꯫ ꯂꯣꯏꯔꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨ ꯑꯃꯨꯛ ꯊꯝꯂꯒ "ꯀꯨꯏꯔꯔꯣꯏꯗ ꯏꯃꯥꯅ ꯄꯥꯝꯖꯕ ꯅꯃꯧꯗꯨ ꯂꯥꯛꯑꯅꯤ." ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯪꯂꯦꯝ ꯍꯧꯒꯠꯇꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯄꯗ ꯑꯃꯨꯛꯁꯨ ꯃꯃꯥꯒꯤ ꯀꯥꯗ ꯌꯦꯡꯂꯛꯄꯗ ꯏꯕꯦꯂꯩ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯦ꯫ ꯃꯪꯂꯦꯝꯅ "ꯏꯃꯥꯁꯤ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯋꯥꯔ ꯃꯥꯜꯂꯦꯅꯦ, ꯇꯨꯝꯈ꯭ꯔꯦ. ꯑꯩ ꯏꯃꯥꯒꯤ ꯃꯃꯧ ꯊꯤꯗꯕ ꯌꯥꯗ꯭ꯔꯦ." ꯑꯁꯨꯝꯅ ꯃꯆꯤꯜ ꯑꯗꯨ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯊꯤꯜꯂꯛꯏ꯫ ꯃꯪꯂꯦꯝꯅ "ꯀꯅꯥꯅꯣ? ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ?" ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯏ꯫ ꯑꯃꯨꯛꯁꯨ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯛꯏ꯫ "ꯂꯥꯛꯑꯦ. ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯏꯔꯝꯃꯨ." ꯑꯁꯨꯝꯅ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯂꯥꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯏ꯫ ꯃꯪꯂꯦꯝ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ "ꯀꯅꯥꯅꯣꯅꯦ? ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ?" ꯑꯁꯨꯝꯅ ꯃꯆꯤꯜ ꯑꯗꯨ ꯁꯣꯟꯗꯨꯅ ꯁꯨꯃꯥꯡ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯎꯔꯛꯇ꯭ꯔꯕꯗꯨꯗ ꯃꯂꯦꯝ ꯆꯪꯉꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯄꯗ ꯏꯕꯦꯂꯩ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯃꯃꯥꯏ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯏꯀꯥꯏ ꯀꯥꯏꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯏꯁꯣꯛ ꯁꯣꯛꯊꯗꯨꯅ ꯑꯀꯤꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯪꯂꯦꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯏ꯫ ꯃꯪꯂꯦꯝ ꯉꯌꯥ ꯑꯁꯤꯗ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯈꯤ꯫ ꯏꯕꯦꯂꯩꯁꯨ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯣꯛꯑꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯪꯂꯦꯝꯒꯤ ꯈꯧꯔꯤ ꯑꯗꯨ ꯃꯦꯜꯂꯛꯏ꯫ ꯃꯪꯂꯦꯝꯁꯨ ꯏꯕꯦꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯏꯕꯦꯂꯩꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯈꯤꯕꯅ ꯄꯥꯛꯅ ꯂꯧꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯪꯂꯦꯝꯁꯨ ꯁꯤꯅꯤ ꯅꯥꯅꯤ ꯈꯟꯗꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯏꯕꯦꯂꯩꯒꯤ ꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯏꯟꯊꯣꯛꯂꯝꯃꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯏꯕꯦꯂꯩꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛꯇ ꯀꯟꯅ ꯂꯥꯎꯔꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯃꯪꯂꯦꯝ ꯁꯣꯟꯗ ꯃꯥꯅ ꯆꯦꯜꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕ ꯐꯥꯎ ꯃꯁꯥꯅ ꯈꯪꯖꯗꯕ ꯃꯈꯩ ꯃꯊ꯭ꯋꯥꯏꯗꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯁꯣꯝꯗ ꯏꯕꯦꯂꯩꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫